ꯑꯍꯥꯟꯕ ꯚꯤꯗꯤꯑꯣ ꯑꯃ ꯇꯧꯔꯤꯕꯗꯣ ꯇꯦꯛꯅꯤꯀꯦꯜ ꯑꯦꯔꯔ ꯂꯩꯈ꯭ꯔꯦ ꯋꯥꯔꯤ ꯍꯣꯏ ꯀꯣꯔꯣꯅꯥ ꯚꯥꯏꯔꯁꯀꯤ ꯑꯞꯗꯦꯠ ꯑꯃꯨꯛ ꯇꯧꯔꯁꯤ ꯂꯦꯇꯦꯁ ꯑꯞꯗꯦꯠꯅꯤꯀꯣ ꯚꯤꯗꯤꯑꯣꯁꯦ ꯑꯗꯨꯝ ꯄꯨꯡꯈꯥꯏ ꯑꯃ ꯁꯥꯡꯕ ꯌꯥꯏ ꯑꯃꯗ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯁ꯭ꯄꯦꯟꯗꯁꯨ ꯌꯥꯝ ꯖꯥꯊꯤꯔ ꯃꯥꯜꯂꯦ ꯁ꯭ꯄꯦꯟꯒꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯒꯤ ꯃꯥꯏ ꯅꯨꯄꯤꯗꯣ ꯃꯥꯁꯨ ꯄꯣꯖꯤꯇꯤꯚ ꯑꯣꯏꯔꯛꯑꯦ ꯗꯣꯅꯥꯜड ꯇ꯭ꯔꯝꯕꯨꯗꯤ ꯉꯔꯥꯡ ꯃꯥ ꯇꯦꯁ ꯇꯧꯕꯖꯥꯠꯅꯦ ꯃꯥꯕꯨꯗꯤ ꯅꯦꯒꯦꯇꯤꯚ ꯑꯣꯏꯔꯦꯅ ꯍꯥꯏꯀꯣ ꯑꯗꯣ ꯁꯨꯝ ꯑꯩ ꯁꯤ ꯅꯨꯡꯇꯤꯒꯤ ꯇꯧꯒꯗꯧꯕ ꯄꯣꯠꯅꯤꯅꯀꯣ ꯑꯩ ꯁꯨꯝ ꯇꯧꯖꯔꯛꯀꯦ ꯈꯪꯃꯤꯟꯅꯁꯤ ꯁꯤ ꯍꯤꯟꯗꯨ ꯈꯕꯔ ꯌꯦꯡꯁꯦ ꯍꯤꯟꯗꯨ ꯈꯕꯔ ꯅꯠꯇ꯭ꯔꯁꯨ ꯁꯤꯒꯤ ꯀꯩꯅꯣꯒꯤ ꯑꯇꯣꯞꯄꯕꯨꯗꯤ ꯄꯥꯖꯔꯛꯀꯦꯀꯣ ꯑꯗꯨꯝ ꯚꯥꯏꯔꯁꯁꯦ ꯁꯨꯝ ꯍꯦꯟꯒꯠꯂꯛꯑꯦ ꯍꯥꯏꯔꯤꯁꯦ ꯐ꯭ꯔꯦꯟ ꯀꯣ ꯏꯌꯥꯔꯂꯤꯐ ꯇꯧꯅꯕ ꯄ꯭ꯂꯥꯟ ꯌꯥꯝ ꯇꯧꯔꯛꯑꯦ ꯑꯩꯈꯣꯏ ꯑꯇꯣꯞꯄ ꯂꯝꯗ ꯂꯩꯔꯤꯕ ꯃꯌꯥꯝ ꯑꯃ ꯏꯟꯗꯤꯌꯥ ꯃꯆꯥꯈꯩ ꯄꯨꯈꯠꯂꯛꯅꯕꯅꯤꯀꯣ ꯁ꯭ꯄꯦꯟꯁꯦ ꯌꯦꯡꯉꯨꯅꯦ ꯐ꯭ꯔꯦꯟ ꯁ꯭ꯄꯦꯟꯁꯦ ꯑꯅꯧꯕ ꯑꯃ ꯑꯣꯏꯔꯦ ꯍꯥꯏꯗꯤ ꯍꯣꯠꯁꯄꯣꯠ ꯑꯃ ꯑꯣꯏꯔꯦ SARS-CoV-2ꯅ ꯍꯥꯏꯈ꯭ꯔꯦꯀꯣ ꯁ꯭ꯄꯦꯟꯒꯤ ꯕꯣर्डꯔꯒ ꯂꯣꯏꯅ ꯊꯤꯡꯖꯤꯟꯈ꯭ꯔꯦ ꯃꯣꯏꯒꯤ ꯍꯣꯏ ꯄꯩꯁꯥꯒꯁꯨ ꯊꯥꯖꯤꯟꯗꯧꯔꯦ ꯑꯁ 24 ꯑꯋꯥꯔꯗ 1500 1,500 ꯌꯦꯡꯉꯣ ꯐ꯭ꯔꯦꯟ ꯖꯁ 24 ꯑꯋꯥꯔꯁꯤꯗ ꯄꯨꯡ 24ꯁꯤꯗ 1500 ꯏꯟꯐꯦꯛꯁꯟ ꯊꯣꯛꯈ꯭ꯔꯕꯅꯤ ꯋꯥꯔꯜ ꯋꯥꯏꯗꯀꯤꯁꯨ 1,50,000 ꯌꯧꯔꯦꯅꯦ ꯐ꯭ꯔꯦꯟ ꯑꯁ ꯌꯥꯝꯃꯗ꯭ꯔꯣ ꯍꯦꯜꯊ ꯋꯥꯔꯀꯔ ꯁ꯭ꯄ꯭ꯔꯦꯌꯤꯡ ꯗꯤꯁꯏꯟꯐꯦꯛꯇꯦꯟ ꯆꯃꯨꯗꯅꯤ ꯁꯨꯝ ꯄ꯭ꯔꯤꯀꯣꯁꯟꯒꯤ ꯇꯧꯕꯥꯅꯤ 84 ꯂꯩꯔꯦ ꯁꯤ 91 ꯌꯧꯈ꯭ꯔꯦ ꯍꯥꯏꯕꯅꯤ ꯁꯤꯅ ꯍꯦꯜꯊ ꯃꯤꯅꯤꯁꯇ꯭ꯔꯤꯅ ꯊꯣꯛꯄꯅꯤꯀꯣ ꯁꯤꯕꯨꯗꯤ ꯈꯕꯔꯁꯤꯕꯨꯗꯤ ꯉꯔꯥꯡ ꯐꯣꯡꯕꯅꯤꯅ ꯑꯩ ꯂꯦꯇꯦꯁꯁꯨ ꯑꯩ ꯐꯣꯟꯗꯒꯤ ꯎꯠꯆꯔꯛꯀꯦ ꯑꯃꯨꯛ ꯃꯤ 2 ꯂꯩꯔꯦ ꯍꯥꯏꯔꯦ 3 ꯁꯨꯔꯦ ꯍꯥꯏꯒꯨꯝ ꯇꯧꯕꯅꯦ ꯑꯗꯣ ꯐꯖꯅꯗꯤ ꯈꯪꯗ꯭ꯔꯦꯀꯣ ꯀꯔꯅꯥꯇꯀꯥꯒ ꯗꯦꯜꯂꯤꯒ ꯇꯥꯡꯃꯝ ꯂꯩꯇꯕꯕꯨꯗꯤ ꯂꯩꯇ꯭ꯔꯦꯅꯀꯣ 102ꯗꯤ ꯁꯨꯔꯦꯅ ꯍꯥꯏ ꯔꯤꯄꯣꯔꯇꯤꯡ 12 ꯅ꯭ꯌꯨ ꯀꯦꯁ ꯍꯣꯏ ꯗꯤꯆꯥꯔꯖꯁꯨ ꯇꯧꯔꯦ Oh, 10 persons have been discharged and contact tracing of them. Mi yone, koi mi 3,000 amsu koi moi discharge tauba koi mayam contract ko mai kai chaluge hedo. Taunarobadagi mi 3,000 amsu thidokpa ngam khangdokpa ngam edoidi moi loi test tauthok yare na ko. Foreigner 17 am yawrimni 84 hajida ko. ꯑꯗꯣ ꯃꯣꯏꯒ ꯁꯝꯅꯔꯨ ꯃꯌꯥꯝꯗꯣ ꯃꯤ 3,000 ꯑꯃꯁꯨ ꯑꯩꯈꯣꯏꯅ ꯑꯥꯏꯗꯦꯟꯇꯤꯐꯥꯏ ꯇꯧꯕ ꯉꯝꯃꯦ ꯀꯣ ꯑꯗꯣ ꯃꯣꯏ ꯇꯦꯁ ꯇꯧꯕꯔꯣꯅꯦ ꯑꯁ ꯏꯇꯥꯂꯤꯗ ꯃꯤꯂꯥꯟꯗꯒ ꯏꯟꯗꯤꯌꯥ ꯃꯆꯥ ꯂꯩꯔꯤꯕ ꯁ꯭ꯇꯨꯗꯦꯟ ꯃꯌꯥꯝ ꯄꯨꯔꯛꯅꯕꯅ ꯊꯧꯔꯥꯡ ꯇꯧꯔꯤ ꯁꯣꯁꯤꯌꯦꯜ ꯗꯤꯁꯇꯦꯟꯁꯤꯡꯁꯦ ꯌꯥꯝ ꯐꯩꯀꯣ ꯁꯣꯁꯤꯌꯦꯜ ꯗꯤꯁꯇꯦꯟꯁꯤꯡ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯂꯣꯛ ꯈꯨꯕꯗ ꯃꯤꯇꯔ 2 ꯐꯨꯠ 5-6ꯃꯨꯛꯀꯣ ꯈꯔ ꯂꯥꯞꯊꯣꯛꯄꯤꯔꯒꯗꯤ ꯍꯣꯏ ꯏꯃꯨꯡꯗ ꯁꯨꯝ ꯂꯩꯕ ꯍꯛꯆꯥꯡ ꯉꯥꯛꯇ ꯐꯕ ꯑꯣꯏꯗꯤ ꯀꯩꯁꯨ ꯀꯥꯏꯗꯦꯀꯣ ꯂꯝꯕꯤ ꯆꯠꯂꯀꯥꯟꯗ ꯍꯥꯏꯕꯅꯤ ꯁꯣꯁꯤꯌꯦꯜ ꯗꯤꯁꯇꯦꯟꯁꯤꯡ ꯇꯧꯔꯤꯅꯦ ꯇꯧꯁꯨ ꯀꯥꯟꯗꯦꯅ ꯍꯤꯃꯥꯆꯜ ꯄ꯭ꯔꯗꯦꯁꯇꯁꯨ ꯕꯪꯒꯥꯜꯗꯁꯨ ꯂꯣꯏꯅ ꯁ꯭ꯀꯨꯜ ꯏꯖꯨꯀꯦꯁꯟ ꯏꯟꯁꯇꯤꯇ꯭ꯌꯨꯁꯟ ꯂꯣꯏ ꯊꯤꯡꯖꯤꯟꯈ꯭ꯔꯦ ꯁꯤ ꯐꯩ ꯖꯤꯝꯕꯨꯛꯇ ꯄꯟꯖꯥꯕꯇ ꯒꯨꯖꯔꯥꯠꯇ ꯍꯥꯏꯖꯧ ꯊꯤꯡꯖꯤꯟꯅꯕ ꯍꯥꯏꯔꯦ ꯁꯤꯅꯦꯃꯥ ꯍꯣꯜ ꯖꯤꯝꯒꯨꯝꯕꯁꯦ ꯖꯤꯝꯒꯨꯝꯕꯁꯦ ꯌꯥꯝ ꯆꯠꯄꯤꯔꯨꯔꯅꯨ ꯑꯗꯣ ꯍꯛꯆꯥꯡ ꯌꯥꯝꯅ ꯍꯧꯖꯤꯛꯀꯥꯟ ꯌꯥꯝꯅ ꯁꯥꯟꯅꯁꯟꯕꯁꯨ ꯐꯠꯇꯦꯀꯣ ꯏꯃ꯭ꯌꯨꯟ ꯁꯣꯟꯖꯟꯒꯅꯤ ꯍꯦꯚꯤꯗ ꯁꯥꯟꯅꯁꯟꯕꯁꯦ ꯍꯛꯆꯥꯡ ꯐꯠꯇꯦꯕ ꯍꯦꯚꯤꯗ ꯁꯥꯟꯅꯕꯤꯒꯅꯨ ꯆꯔꯥꯁꯨ ꯄꯨꯡ 10ꯃꯨꯛ ꯍꯦꯟꯕꯤꯒꯅꯨꯀꯣ ꯆꯥꯛ ꯆꯔꯥ ꯍꯦꯟꯕꯁꯨ ꯐꯠꯇꯦ ꯁꯤ ꯑꯩꯅ ꯍꯥꯏ ꯃꯌꯥꯝꯁꯦ ꯑꯩ ꯗꯣꯛꯇꯔ ꯅꯠꯇꯦ ꯑꯗꯨꯕꯨꯗꯤ ꯅꯣꯏ ꯈꯪꯉꯦꯅꯀꯣ ꯑꯗꯨꯏꯁꯨ ꯑꯩ ꯄꯥꯕꯗꯒꯤ ꯈꯪꯕꯗꯒꯤ ꯍꯥꯏꯕꯅꯤ ꯆꯔꯥꯁꯨ ꯄꯨꯡ 10ꯃꯨꯛ ꯍꯦꯟꯅ ꯍꯦꯟꯕꯤꯒꯅꯨ ꯍꯛꯆꯥꯡ ꯁꯣꯟꯊꯒꯅꯦꯕ ꯍꯛꯆꯥꯡ ꯁꯣꯟꯊꯔꯒꯗꯤ ꯏꯃ꯭ꯌꯨꯟꯗꯤ ꯌꯥꯝ ꯁꯣꯜꯂꯗꯤ ꯀꯩꯅꯣ ꯐꯠꯇꯦꯗꯅꯀꯣ ꯏꯃ꯭ꯌꯨꯟ ꯁꯣꯟꯕꯗꯒꯤ ꯃꯌꯥꯝꯁꯨ ꯇꯧꯅꯩ ꯏꯃ꯭ꯌꯨꯟ ꯁꯣꯟꯕ ꯀꯟꯕꯕꯨꯗꯤ ꯃꯩ ꯂꯦꯟꯗꯦ ꯚꯥꯏꯔꯁꯁꯦ ꯆꯪꯈ꯭ꯔꯕꯨꯗꯤꯀꯣ ꯑꯗꯣ ꯑꯃꯨꯛ ꯂꯩꯇ꯭ꯔꯤ ꯃꯌꯥꯝꯁꯦ ꯑꯍꯟꯒ ꯂꯩꯇ꯭ꯔꯤꯁꯦ ꯑꯉꯥꯡꯗ ꯆꯪꯗ꯭ꯔꯤꯕ ꯀꯩꯅꯣ ꯇꯧꯔꯤ ꯃꯌꯥꯝꯁꯦ ꯑꯉꯥꯡ ꯏꯃ꯭ꯌꯨꯟ ꯌꯥꯝ ꯐꯕꯩꯅꯦꯕ ꯍꯣꯏ ꯑꯍꯟꯗ ꯏꯟꯐ꯭ꯂꯦꯃꯦꯁꯟ ꯀꯩꯀꯥ ꯊꯣꯛꯂꯛꯄꯩ ꯑꯍꯟ ꯑꯣꯏꯔꯛꯄꯩꯀꯣ ꯑꯗꯨꯒꯤꯁꯨ ꯂꯩꯇꯕꯅꯤ ꯅꯤꯃꯣꯅꯤꯌꯥ ꯅꯥꯗꯅ ꯌꯥꯝꯅ ꯂꯩꯇꯕꯅꯤꯅꯀꯣ ꯑꯗꯨꯅ ꯀꯩꯅꯣ ꯏꯃ꯭ꯌꯨꯟ ꯁꯣꯟꯍꯟꯕꯤꯒꯅꯨ ꯑꯉꯥꯡꯗ ꯆꯪꯗꯣꯏꯁꯦ ꯑꯉꯥꯡꯗ ꯏꯃ꯭ꯌꯨꯟ ꯌꯥꯝ ꯐꯩꯗꯅ ꯑꯗꯨꯒꯤꯅꯦ
ꯁꯤ ꯑꯗꯨꯝ ꯈꯪꯅꯔꯦꯅꯀꯣ ꯑꯉꯥꯡꯗꯤ ꯏꯃ꯭ꯌꯨꯟ ꯌꯥꯝ ꯐꯩ ꯏꯃ꯭ꯌꯨꯟ ꯌꯥꯝ ꯐꯕꯩꯅꯦꯕ ꯑꯍꯟꯗꯤ ꯃꯣꯏ ꯏꯟꯐ꯭ꯂꯦꯃꯦꯁꯟ ꯀꯩꯀꯥ ꯊꯣꯛꯄ ꯑꯗꯨꯗꯨ ꯇꯧꯕꯒꯤ ꯑꯗꯨꯗꯒꯤ ꯗꯥꯏꯕꯦꯇꯤꯁ ꯂꯩꯕ ꯑꯗꯨ ꯀꯩꯀꯥ ꯇꯧꯕꯗꯩꯅꯤꯅꯀꯣ ꯐ꯭ꯔꯦꯟ ꯃꯣꯏꯅ ꯍꯥꯏꯄꯔꯇꯦꯟꯁꯟꯒꯨꯝꯕ ꯂꯩꯕ ꯑꯗꯨꯝꯕꯒꯨꯝꯕꯅꯅꯦꯕ ꯑꯩꯈꯣꯏ ꯑꯍꯟꯗ ꯇꯧꯔꯤꯁꯦ ꯑꯗꯨꯅ ꯑꯩꯈꯣꯏ ꯈꯣꯔ ꯌꯥꯝ ꯍꯥꯝꯕꯤꯕ ꯇꯥꯔꯦ ꯂꯝꯕꯤ ꯊꯣꯛꯂꯒ ꯃꯤꯠꯇ ꯁ꯭ꯋꯥꯏꯗ ꯄꯥꯏꯁꯨ ꯄꯥꯏꯕꯤꯒꯅꯨ ꯆꯤꯟꯕꯥꯟꯗ ꯅꯥꯇꯣꯟꯗꯀꯣ ꯁꯤꯗ ꯚꯥꯏꯔꯁꯇꯣ ꯁꯤ ꯂꯩꯔꯒꯗꯤ ꯁꯤ ꯆꯪꯈꯤꯅꯤꯅꯀꯣ ꯆꯪꯈ꯭ꯔꯒꯗꯤ ꯍꯣꯏ ꯄꯨꯡ ꯑꯗꯨ ꯀꯨꯏꯅ ꯍꯤꯡꯉꯤ ꯑꯗꯨ ꯇꯧꯏ ꯁꯥꯔꯐꯦꯁꯇ ꯂꯩ ꯏꯌꯔ ꯕꯣꯔꯟ ꯑꯣꯏꯗꯦ ꯗ꯭ꯔꯣꯞꯂꯦꯠꯅꯤꯅ ꯌꯥꯝ ꯀꯨꯏꯅ ꯄꯥꯏ ꯉꯝꯗꯦꯅꯁꯨ ꯍꯥꯏꯅ ꯂꯣꯛ ꯈꯨꯕꯗ ꯍꯛꯊꯤ ꯈꯟꯕꯗꯀꯣ ꯌꯥꯝ ꯀꯨꯏꯅ ꯄꯥꯏ ꯉꯝꯗꯦ ꯌꯥꯝ ꯀꯨꯏꯅ ꯁꯥꯟꯅ ꯄꯥꯏꯕꯗꯦꯅꯁꯨ ꯍꯥꯏꯅꯀꯣ ꯍꯣꯏ ꯑꯗꯨ ꯑꯣꯏꯔꯦ ꯑꯗꯣ ꯃꯄꯥꯟ ꯊꯣꯛꯎꯕ ꯈꯣꯠꯂꯨꯕ ꯑꯣꯏꯇꯥꯔꯗꯤ ꯈꯨꯠ ꯍꯥꯝꯕꯤꯕ ꯈꯨꯠ ꯍꯥꯝꯗ꯭ꯔꯒꯅ ꯈꯨꯠꯇꯣ ꯁ꯭ꯋꯥꯏꯗ ꯄꯥꯏꯔꯣꯅ ꯌꯨꯝ ꯍꯜꯂꯛꯑ ꯍꯥꯝꯒꯦꯁꯨꯀꯣ ꯍꯣꯏ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏꯒꯤ ꯁꯦꯅꯤꯇꯥꯏꯖꯔ 60-70% ꯍꯥꯏ ꯑꯜꯀꯣꯍꯣꯜ ꯄꯥꯔꯁꯦꯟꯇꯦꯖꯇꯣ ꯑꯗꯨꯝ ꯑꯣꯏꯕꯅꯤ ꯑꯦꯅꯤ ꯁꯦꯅꯤꯇꯥꯏꯖꯔꯁꯦꯀꯣ ꯃꯗꯨꯗꯨꯅ ꯆꯥꯝꯕꯤꯔꯒ ꯇꯧ ꯇꯥꯔꯦ ꯍꯣꯏ ꯑꯗꯨꯒ ꯂꯣꯛ ꯈꯨꯔꯛꯄ ꯃꯤꯅꯁꯨ ꯈꯨꯔꯛꯑꯗꯤ ꯁꯤꯗ ꯆꯪꯈ꯭ꯔꯗꯤ ꯏꯃꯨꯟ ꯐꯅꯌꯥꯝ ꯀꯟꯒꯦꯔꯥ ꯀꯜꯂꯣꯏꯒꯦꯔꯥ ꯚꯥꯏꯔꯁꯇꯣ ꯁꯦꯇꯜ ꯇꯧꯈ꯭ꯔꯅꯤ ꯅꯠꯇ꯭ꯔꯥ ꯑꯗꯨꯒꯤꯅꯦ ꯅ꯭ꯌꯨꯁ ꯑꯇꯣꯞꯄ ꯑꯃꯨꯛ ꯄꯥꯁꯤ ꯏꯁꯩꯁꯨ ꯅꯨꯡꯉꯥꯏꯔꯤꯅꯦꯀꯣ ꯏꯃꯥꯏ ꯏꯄꯦꯝꯃ ꯏꯁꯩꯁꯤꯗꯤ ꯐ꯭ꯔꯦꯟ ꯗꯣꯅꯥꯜड ꯇ꯭ꯔꯝꯞꯇꯤ ꯇꯦꯁ ꯇꯧꯔ ꯃꯥ ꯅꯦꯒꯦꯇꯤቭ ꯂꯥꯛꯑꯦ ꯃꯥꯁꯨ ꯃꯤ ꯌꯥꯝ ꯊꯦꯡꯅꯔꯨꯕꯩꯅꯤ ꯑꯁꯇ꯭ꯔꯦꯂꯤꯌꯥꯗꯤ ꯃꯄꯥꯟꯗꯒꯤ ꯂꯥꯛꯄꯈꯩ ꯂꯣꯏꯅꯃꯛ ꯃꯁꯥꯅ ꯅꯨꯃꯤꯠ 12 ꯁꯦꯜꯐ ꯑꯥꯏꯁꯣꯂꯦꯠ ꯇꯧꯒꯗꯧꯅꯦ ꯃꯁꯥꯅꯀꯣ ꯑꯥꯏꯁꯣꯂꯦꯠ ꯇꯧꯒꯗꯧꯅꯦꯅ ꯍꯥꯏꯖꯔꯤꯁꯦ ꯁꯤ ꯃꯦꯞꯁꯤ ꯂꯩꯔꯦꯅꯀꯣ ꯐ꯭ꯔꯦꯁ ꯁ꯭ꯋꯥꯏꯁꯦ ꯁꯤ ꯑꯩꯈꯣꯏꯒꯤ ꯁꯥꯎꯠ ꯏꯁ ꯑꯦꯁꯤꯌꯥ ꯁꯤ ꯀꯩꯅꯣꯁꯦ ꯏꯁ ꯑꯦꯁꯤꯌꯥꯁꯤ ꯂꯣꯏꯅ ꯏꯟꯗꯤꯌꯥꯁꯨ ꯄꯥꯀꯤꯁꯇꯥꯟꯕꯨ ꯌꯥꯎꯔ ꯃꯥꯜꯂꯦꯅꯦ ꯃꯦꯞꯁꯦ ꯁꯣꯝꯗ ꯑꯩꯈꯣꯏ ꯃꯤꯗꯜ ꯏꯁꯀꯣ ꯑꯗꯩ ꯌꯨꯔꯣꯞꯁꯦ ꯖꯥꯊꯤꯔꯦ ꯁꯣꯝꯗ ꯑꯐ꯭ꯔꯤꯀꯥꯁꯨ ꯁꯥꯎꯠ ꯑꯐ꯭ꯔꯤꯀꯥ ꯂꯩꯔꯦꯅꯦ ꯁ꯭ꯋꯥꯏꯁꯦ ꯀꯩꯅꯣ ꯀꯩ ꯂꯝꯅꯣ ꯀꯥꯎꯋꯦ ꯁꯤꯗꯁꯨ ꯂꯩꯔꯦ ꯁꯥꯎꯠ ꯑꯃꯦꯔꯤꯀꯥꯗꯁꯨ ꯂꯩꯔꯦ ꯀꯦꯔꯤꯕꯤꯌꯟꯗꯁꯨ ꯂꯩꯔꯦ ꯍꯥꯏꯅꯤ ꯀꯔꯤꯅꯣ ꯁꯤꯗ ꯑꯥꯏꯂꯦꯟ ꯃꯆꯥ ꯑꯃꯒ ꯂꯩꯔꯦꯁꯤꯅ ꯑꯦꯐꯦꯛꯇꯦꯠ ꯑꯦꯔꯤꯌꯥꯒ ꯐ꯭ꯔꯦꯟ ꯀꯣꯔꯣꯅꯥ ꯚꯥꯏꯔꯁ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯀꯩ ꯂꯩ ꯑꯃꯤꯠ ꯁꯥꯍꯒꯤ ꯄꯣꯁꯄꯣꯟ ꯇꯧꯈ꯭ꯔꯦ ꯑꯩꯈꯣꯏ ꯄ꯭ꯔꯤꯄꯦꯌꯔ ꯇꯧꯔꯦꯕꯨꯗꯤ ꯃꯅꯤꯄꯨꯔꯒꯤꯗꯤ ꯂꯩꯇ꯭ꯔꯤꯗ ꯃꯅꯤꯄꯨꯔꯗ ꯂꯥꯛꯇ꯭ꯔꯤꯕ ꯁꯁꯄꯦꯟ ꯇꯧꯕꯩꯗꯤ ꯌꯥꯎꯋꯦ ꯃꯅꯤꯄꯨꯔ ꯅꯍꯥꯟ ꯄꯨꯂꯤꯁ ꯑꯃ ꯍꯣꯏ ꯃꯥꯅ ꯂꯥꯎꯔꯣꯏꯗꯕꯨꯗꯤ ꯆꯨꯝꯅ ꯂꯥꯎꯕ ꯑꯣꯏꯔꯝꯒꯅꯤ ꯑꯗ ꯃꯌꯥꯝꯅ ꯄꯥꯛ ꯍꯥꯞꯆꯤꯟꯕꯤꯔꯛꯑꯕꯅꯤ ꯁꯁꯄꯦꯟ ꯇꯧꯔꯦꯅ ꯖꯦꯅꯤꯝꯁꯇ ꯑꯩꯈꯣꯏ ꯀꯩꯅꯣ ꯇꯧꯕꯒꯤ ꯂꯩꯌꯦꯅ ꯍꯥꯏꯕꯅꯤꯀꯣ ꯇꯦꯁ ꯇꯧꯕꯒꯤ ꯐꯦꯁꯤꯂꯤꯇꯤꯗꯣ 52 designated test centers ꯀꯣꯔꯣꯅꯥ ꯑꯦꯀ꯭ꯔꯣꯁ ꯏꯟꯗꯤꯌꯥꯗ ꯂꯩꯔꯦꯕꯀꯣ ꯏꯟꯗꯤꯌꯥ ꯄꯨꯝꯕꯗꯀꯣ 52 ꯂꯩꯔꯦ 52 ꯏꯟꯗꯤꯌꯥ ꯌꯥꯎ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯍꯥꯏꯖꯔꯦ ꯃꯅꯤꯄꯨꯔꯒꯤ ꯖꯦꯅꯤꯝꯁꯇ ꯂꯩꯀꯣ ꯉꯔꯥꯡꯁꯨ ꯌꯥꯎꯔꯝꯕꯅꯤ ꯁꯤ ꯅꯣꯏ ꯈꯪꯅꯔꯝꯕꯅꯤ ꯗꯦꯜꯂꯤꯗ ꯀꯌꯥꯝ ꯂꯩꯖꯥꯠꯅꯣ ꯀꯔꯅꯥꯇꯀꯥꯗ ꯌꯥꯝ ꯂꯩ ꯖꯔꯈꯥꯟꯗ ꯍꯣꯏ ꯂꯝ ꯆꯥꯎꯕꯩꯅꯤꯅ ꯗꯦꯜꯂꯤꯗ ꯑꯦꯝꯁꯇ ꯂꯩꯔꯦ NCDCꯗꯁꯨ ꯂꯩꯔꯦ ꯅꯦꯁꯅꯦꯜ ꯁꯦꯟꯇꯔ ꯐꯣꯔ ꯗꯤꯖꯤꯁ ꯀꯟꯇ꯭ꯔꯣꯜꯗ ꯁꯤꯗꯁꯨ ꯂꯩꯔꯦꯅꯀꯣ ꯗꯦꯜꯂꯤ NCR ꯐ꯭ꯔꯦꯟ ꯁ꯭ꯄꯦꯟ ꯐ꯭ꯔꯥꯟꯁ ꯂꯣꯏꯅ ꯃꯣꯏꯁꯨ ꯖꯥꯊꯤꯔꯦ
pung taret ka tawai hai jong airport ta mi ngai na ba ko Delhi da su tawre ham Delhi airport de thol ke diam kui sang hai international airport na am T3 terminal do T3 T2 loina bu yang kui sang ne anti-inflammatories may aggravate COVID. France advises us anti-inflammatories ko hidak cha ga lang na COVID ki je drum test hoi hai yang se akhoi symptoms ti yaw ta ba ko symptoms padi French la hai jong symptoms padi yaw ta tholok tra ga su ko coronavirus tadi pura chat lera ga de nang na sa infect toren khalo ba nang na sa symptoms padi tholok tre ba anloga sina ne ba spread to se yone nang na de na ko ju chalani lo khorak te na mayam so oya na sa yam healthy ora ga de ko ndo mark so pa je phai mi nang na atop lam da chat poi da de na te ma pan thok poi da de ko adona bo angang ai lo suri thadoi mi na ko Senior medical correspondent is Dr. Roman. Infected people without symptoms might be driving the spread of corona more than we realize. Saduni on it. Hoi angang da moi de yam na jathi bo droga su ado angang da ko severe droga su moi se thawai dobdi tawai dobdi di hai de ko thawai na ko na angang ko su bai de na tawai dob na ba su thi wa yo gargling salt water or vinegar namne da su bi de coronavirus Chi wa ni corona ide am thol loi friend se ka so no ba yak lai ba dam hai dom hai okay as shay na maro ma friend shay na maro phazar ba Karisma now in YouTube to say time so no yang kana di home tarama and wonder the home na speaker today andana kari symptoms yaw to mi ko lokho wa fever little mina so adu thol pa ta na corona na ba na te ba san to ko na te ba symptoms yaw de kan da mi me ama san to pa ja dana vaccine biro khudam ham biro ko kara lap lai biro ma phun mangang lap lai biro apan thogana ai ma so pi vitare na ka precaution ni dana treatment lai te vaccine lai te na tra treatment lai te vaccine lai de ga wa thi ba na video ha pa jo ha pa ning de vaccine na badi number 1 ne loina chang manga moi dana ka vaccine la de changa ga ha to panga mani na ka aduga treatment de lai de hoi treatment da du indi HIV ge adu ge ada ge ne hidak mayam bari taw ne na haju kai na toy men pharmaceutical company na ko virus se yo khala ga hidak mayam hapchala ga hat na ba na semba ma duga do me vaccine puthok de do matam jang dang lare adagi number 1 de na precaution ko prevention de na ko ado spread to bu dana ba ko spread to bu sin dana ado mortality rate pu name ko ado ai room lay ni se mark so pe da ka hoi de dana kon ha be da ka hoi de thoi dong na kai no de yam na ko pan tho ba kot ba dukan hai ban for a friend like comment share no comment ga ibra khang dai u different like comment share to bio follow jo to bio ai bo ha mai yem bi boy de friends good morning